Thokliba irang asida ireipak iphurup kanabagidamak thawaina pontha pikhraba Arambai Tenggol gi Athouba Amadi Chin Kuki Narco Terrorist khutta Leikhidraba Central Amadi State Security ki personal Singi Maphamda meeoi lishing kayana sharuk yaduna ngarang Thoubal Wangkhem Lampak ta heikat leikat tamduna Ikai Khumnaba Utkhre aikhoi gi hayengidamak thawaina pontha piduna mangzil thana chatkraba Athouba Leihauredo Iraisa Singi Thamoida Manglaroidaba Lamjing Maira Oiduna Haiba Wakhalonda Arambai Tenggol Unit Direct 80 Unit 1 Thoubal Unit 2 Yaripok Unit 3 Wangzing Unit 4 Kangabok Unit 5 Hairok Unit 53 Ukongsang Amasung Unit 56 Waithauna Punna Sinuna Pangthok Pathoramaduda 80 gi Tenggol Sing Club Sing Organization Sing Association Sing Maira Paibi Luf Amadi Leikhidraba Singi imung manungi meeoi singna Leikhidraba Singi thawai mirelna mapugi laikolde ingna chikna pothaba oinaba minute ani tumina leptuna awaba phangdokhi tungda miyamna thawaina potha pikhraba Arambai Tenggol gi Tenggoloi sing yauna atai Athouba Singi Amadi Chin Kuki Narco Terrorist singi khutta Leikhidraba Central Amadi State Force ki personal tarahumdoi gi photo da heikat leikat tamduna Ikai Khumnaba Utkhre Thauramaduga mari leidana organizing committee ki spokesperson ngakpa moirang na hai Ngasigi Athouba Singi Maphamda heikat leikat tambagi thoram asi Arambai Tenggol gi luching pural korongan makhuman gi lising makhada pangthopani handak Chin Kuki Narco Terrorist na singnarakliba asidagi aikhoina para ama tamhoduna aikhoi amata oina lingjal manaduna punsinnabagi mathau tai aikhoi amita oina lingjal manana punsilabadi ireipak iramdam asi kairoi amadi aikhoi gi iphurup amadi inat lining su kan mangamgani haina mahakna makhata na phongdokhi Megi tangahum 2025 Thoubal Wangkhem Lampak heikat leikat tambagi thorom ama sinjari basi akogi lishing puren korongan dokumen gi megi makhada unit 8 akogi unit 1 ne unit 2 ne 3 ne 4 ne 5 ne aduga 53 aduga 56 akoi unit 8 sina punjalaga som nakan side sida akoina ngasigi heikat leikat tawbugi thorom ama sinjari basi ataigi nate akoina Athouba sing asi numit sugumban numit ama lakanda khatang calendar da ningjang ba haitai aduga atai matamdana photo da mirang thawalaga thambagi hainabi du thadumasi aduga handaki kuki narco terrorist singna akoida singna raiba para tambiraiba sidagi para waraga matung tarakpadadi lingjen manana leminaba mathau tai aduna akoina lingjen manana leiringai akoigi ngamkhai si kairoi akoigi phurup mangoi akoigi na lining amata mangoi habase mayam pumnamakta Arambai Tenggol gi maikai dagi thanjari